Huran lalonda phongkhiba puya tha sige kungamapan ayuk pung tara fawbagi manungda haying kongbal ufong lambi da leiba lining thau sanamahi temple board ta sinarak tarabadi logi matung inba action singlaw khatlagani haina puya phong liba singi mathakta board asige vice president vitapati shenjam atopaming wakhal lamjing banak cheksin warol thamlakre warol asing ase ELITETV gi office ta pangthokiba pawgi mi famamada phongdokhibani board asige maruiba thomi singyawna piba loisang amadi ningol loisangani su saruk yaduna pangthokiba mifamada makna makha taraduna kanglei khunai asige khwaidagi maruiba yamgi lannamasu oiriba senglaba puya asibu malemgi thakta pukhatnaba matamatamgi leiramdiba temple board singna puya kayama tasin khomjinduna lakyamadi puya singadubu atta amata oina punsinduna fongbangam khide madugi makha tarak poina hojik leidiba temple board asina thabakta onthoknaba mamang matamda pairamba board ki thomi singda puya singadu khutsinnaraknaba cherol kayarak thaduna laklabasu puya singadubu sinarakpagi mahut maranai mi kharana temple board asige ming season aduna lairik oina fonglakpa masige mathakta state lengakna gazette notification thoktuna semliba temple board asiga mari leinadraba singna board asige ming niom lana season arakpasi tawridaba thabak amani maram singasina puya sebu fongliba singna thasige kungamapan ga ayuk pung tara fawgi manungda temple board asida sinaraktrabadi maduge chapchaba thabak sing paikhatlagani haikhre loinena bookstore singnasu hairiba puya sibu yondanaba warol su thamlakhi